BJP Manipur State ex-servicemen selgi General Secretary kaptun halam lay. BJP Manipur State ex-servicemen selgi hauji General Secretary wariba ama masak khangdaba singna masagi mayum mayada nongmay na kaplaga hundok lambadage laika na bangamdana laikhidray. Sakhangdaba singi nongmay guli na panbadage laikhidraba myoyadu. Laisram Ramesor sahi yangkay ganipa na pogpa. El Nimay Kauwe, Taubal Police Station ki manungjan bang. Taubal Khetri Laikay, Ward number 3 dagene. Pulis ki paunahay ngasi ayog chawrang na pung taraga mathoyrom tabada. Masak khangdaba singna Laisram Ramesor bo. Taubal Khetri Laikay maning layrakta layba mahaki yum manake. Ningombam layrakta nong may nakaplaga hundok lamba nay. Mahaki thawake yet thangba sarukta nong may maruwa mapalay. Mahak Ras Medicity da laika na nabapukhat laba matong hospital aduda. Nung tilpung ama taramday da laika na bangamda na laikhidaba ni hayre. Press na phangba pauda laikhidraba. Ramesor ase Indian Army oidambadage thabakta ki pothare. Mahak thabakta ki potharaba matong RSSK thaumi ama oina loina na BJP Manipur Pradesh ex-servicemen ge acting General Secretary oina su thaupu bani haire. Thaudok adubu uhoba khara na haibagi matungin na masak khangdaba sing adu number plate yaudaba ngauba machugi XUV car amada laklaga Laisram Ramesor bu thabakta nongmay na namlaga kaplamlaga konglay thuna mafam adu thadok laga senkibani haire. Pulis na case ama lakwat paga loina na senariba miyoy sing fagan aba thijin humjin bagi thabak paikhat pa hokre haire. Kaisampat thoksom laikay da yung mama may na tumna chakre. Ngasi nung tilpung ama khara helak pa duay da Imphal West ki kaisampat thoksom laikay da layba. Siza guru mayum mema kaubi amagi yung may na tumna chakre. Manipur Fire Service ki kangbu laktu na kalahubadagi thangna na layba yung singde ama nga ta thohodre. May adu sakthong gas dagi haurak pa ni haire. May na tumna chakraba yung maduge amang ata kaya yam na yaukrabage haibadude haujik phauba khangba ngamdre. January 16 ta pangthokadoriba Republic Day ge full rehearsal pangthokre. January 16 ta Imphal ki Kangla manungda pangthokadoriba humbudraga mari suba India gi Republic Day thauram ge Manipur lengang na sindu na ngasi full rehearsal pangthokre. Ngasi pangthokiba full rehearsal aduda Manipur Police ki contingent yauna contingent humbudraga humdoy amade cultural contingent taraga taruk punna contingent Marfuga mapan na Mars Pass Sadke, Tauramado da Manipur Police Department ki makok thongba singamade, atay maruoiba department kaya ki makok thongba official kaya na sarug yake. Nakalamarom da Manipur gi district khuding magtapang thokado riba, humbudraga mari suba Republic Day thauramda. Lo na thingkraba lalolup sing na, apan ba, yaykay tinggay ba thogalagta na ba Imphal West Police na. District asigi tongan-tongan ba mapam sing da akan ba mawong da. Section Taurang lakoto na sing na ba mapam sing da thiba humbage, tabag sukan na sathare. Asuk na India ki Republic Day numita total shutdown lauthokre. Lakliba January 16 ase India ge humbudraga mari suba Republic Day ki thauram pangthokpa numit ne. Numit ase English singa maga chamapan yangkai ki January kunga tarukta gi India gi laimaida. India na masagi constitution yana na chatnaba hoduna miyam gi laingak lingkhat ki numit ne. India laingak amade masibu sogat pasing na New Delhi da mapung oidaga atay India gi mafam sing loina na Kanglaypak, Manipur amade, West Yalamdam yauna numit sida Republic Day ki thauram pangthokadaure. Thauram asi mayolam India ki diharaw nungay ba phongdok pa numit ne. Aikhoy Kanglaysa amade, West Yagi phurup sungina ikai phiruk marumda. Awa bakhang ba numit ni hayna ay na thingkraba lalawlob. Alliance for Socialist Unity, Kanglaypak, Asuki Publicity Committee ki convener na kuyek pidu na thadorok pa cherola man na phongdorok le. Cherola du na makata na hay Indiana English singa maga chamapan yangkai gi January 16 ta masagi constitution chanaba hodringai gi mangoi na aikhoi gi Kanglaypak Manipur da de Manipur State Constitution 1947 India da ge chahi ani ngangkhat na chanaba hokrabani haina su cherola du na makata re aroi bada tabi ri bapum namak po thagachare